ngasi ayu phong hiba tongan tongan base phong singni gi maru eba pausing khonga charga mayam da share tawje kamjong district headquarter da project mayam urok im tam khrei kharana sanga khrei school college sing January kunga tere gi hangtona ba state cabinet na worep law khrei COVID-19 laisit ki phibam khara fogalak pana maram oiraga tha tara rong gi tungda Manipur college amasung class 9 faw gi takta laibi school sing chaliba tha se ki kunga tere gi mai tam hawonna na ba state cabinet na worep law khrei Kamjong district ahan boy na pangthokpa go to hills ki thoram da minister nongthomam berena sorangna lupa lakh 6780.93 rom sang na paket kadaba project taragi oreg yum tam khre lupa lakh 2370.03 rom sang na paket pa project taraga mari sanga duna miyam da kusina khre Kamjong district headquarter da pangthokkiba state cabinet mifam gi matang da phangba pauna hai COVID-19 laisat lakpana maram oiraga matam sang state asida mahiloisang kaya thong londuna lakhibane dubo hauji COVID-19 gi phibam phagalakpa amadi class 10 amadi 12 ki examination sing pangthoktaba yadaba asi yenglaga mahiloisang sing class 9 amadi mathakta leiba class sing asi hangdokna ba worep lakhibane masigi dam ngakna satpham tokpa SOP hanana cabinet na ayawa pikibale khrabane ngasigi mifam aduna autonomous district council sing amadi urban local body sing mikhal pangthokna basu mifam aduna worep lokhi ngasigi mifam aduna mamangi lenga ki matamda contract oina loramba regularization tawbiramdraba Mahatma Gandhi National Rural Employment Guarantee Scheme gi singi staff sing amadi tampaki regularization tawramdana thambiramba sing adu victimization tawbani haina lawbuga loinana makhoibu regularize tawnaba ngasigi mifam aduna worep lokhi hairenasu pausnasu makhatana fongdoragli makhasa thrakpoina mayam paus tentak noina mayam la share tawjaramlage masangoi wofam sing khangacharakanda vaccine kapagi matangda center gi guidelines sei taraga nipan gi makha miron bi amadi khomjingbi mamar kapa yaroi habisgi matangda ni mayam si pathoga documentic sangani duna masangoi wofam singaina tungana panel amasi makha pirame si oina pathoksarage Sahi taraga nipan gi makha gi miyoi singda vaccine kapa yaroi mirol bi amadi khomjingbi mama singda vaccine kapa yaroi covid positive oiduna laidiba miyoi singda vaccine kapa yaroi dose ani thokna kapadaba vaccine asi vaccine makhal amakhak oigadabani covid ki vaccine asi atopa vaccine singa yamdraba numit taraga marini kanaraga kapadabani hanadagi allergy tawanba miyoi sing section ningai oi I khaktabagi layong laiba miyoi sing section ningai oi haba wofam sine tentakna mayam lapsaramgi COVID-19 gi laisat asibu lanthengna bangasi digi lebak sin batuno COVID vaccine kapa haugaduri basida sai taraga nipan gi makhaja laiba miyoi sing miron minupi singmadi komjinglibi mama singna vaccine asi kapa yaroi hena Union Health Ministry na khangalagli hena su pawsina makhatana fungdorakli atopa tentakpa maroiba pawmanamo assembly seat humpu gi final electoral roll phongkhre nupi voter na nupa voter digi masing lising yakhai ga manga henkhre Manipur gi assembly seat humpu maki final electoral roll ngasi joint chief electoral officer Ramananda nongmai kapamna phongkhre ngasi phongkiba electoral roll asida nupi voter gi masing lakh tara henkhre nupi voter na nupa voter dagi masing lising yakhai ga manga ga samaga humdra ga manga hele lamphel pat leiba chief electoral officer Manipur gi office ta permission unabada joint CEO Manipur Ramandan haiki salibi sai asigi January amada qualifying date oiba final electoral roll ngasi phongdok pagaloinana masi mari lenaba ERO sing AERO sing amadi boot level officer sing dagi phangba yagani loinana CEO Manipur gi website tagi su yengba yagani henesu mana makhatana phongdoki amasum mana makhatana hai final electoral roll aduda Manipur gi apunba voter masing asi lakh taraga mapanga lising yankhay nipanga subnagi marfu katre jawre masigi manungna nupi voter masing asi lakh taraga lising taruka songaga marfu ga mathuine duga nupa voter masingna lakh mapanga lising yankhay matagi subnagi samrigi mapanni hainasu pawsina su makhatana fongdorakli atopa pawmana farm logi meyokta rasbon da thomjinkhre India lenga parliament pass to kiba tongan farm lo ohum gi meyokta lebak sin matuna lawmi sina khongjing changchiliba sibo sagat poina ngasi Manipur Pradesh Congress Committee na rally sakhiba loinana governor unanabagi dama rasbon na thomjinkhre ngasi gi post rally etu Manipur Pradesh Mahila Congress Committee President Mutum Sharma Youth Congress President N Mahanda amadi Manipur Pradesh Congress Committee gi General Secretary Haresor Gosumina lusingduna Congress Bawandagi
Governor gi get mamang forward rally satki tungna thomi sing asina Manipur gi governor unanabagi dama governor gi get ta thomjin ki adobu governor gi official singna makoi bu pung ama supna ngehelaba matung una handana halaki nakal amaromda CLP gi lusing musu Oire bahana gi minister oibobi MPCC gi president Govidas Konthaujam CWC member Gakhangam hanagi speaker TS Lokeshwar amadi MPCC gi office bearer sing lusingduna yamlaba congress worker sing Rajbhavan tamnang rally satki adubu treasury office mapa yarakpada masing yamlaba police personnel sing akan mamongna muknaraba matung makatana sarankide tungna bir taken resit rota amukhana protest tokhi hen supau sina makatana phungdorakli tentangna topa maruiba paukhra namuk laibak sin mathuna ngasi covid ki vaccine kapa horagani Manipur na Jenimski auditorium da vaccine kapa hodokadori COVID-19 gi laisat asibu lanthengna na balaiba asida vaccine makhal ani seasonabagi ayaba pikraba tungda hayengdagi laibak sin matuna vaccine kapagi thabak Prime Minister Narendra Modi na online gi khutangda hawdoklagani hana Prime Minister gi office tagi thadorokpa sirol aman khangalakle sirol asigi matungina hayeng ayuk pung 10 makhai taba matamda laibak asigi tungan ba state singda hangliba vaccination site lising ahum ga tarukta vaccine kapagi thabak hawdokani hawdokpagi numit asigi oina center sing asida miyoi sama vaccine kapthokani hairi Manipur gi oina state asigi chief minister nongthombam berena hayeng ayuk pung 10 taba matamda porompata leba Jenims gi auditorium da vaccine kapagi thabak hawdokani hairi nasu pawsina makhatari pawsi marak thatpoina tentak na yamna nungaitaba thamoi sune oiba palam gi ba pawng tapsaramge Indonesia gi Sulawesi da kana jwar ha kibada miyoi 35 sikre sakya sokre Indonesia gi Sulawesi ithatta ngasi irai numita magnitude 6.2 gi yuar haraki bada yamdrabada miyoi 35 sikre masum atai sakya sokre makhasa thrakpuna topa Manipur gi ba maruiba paukhra si waksang ama leramle city police station gi manung chanba oripok nakal gi flyover makhada nupa ama ngasi ayuk siraga leramle ayuki pung 10 rum tarba phawbada flyover gi makharomda khajinba manung gi ahang baduda nupa ama Campor blanket amana kupsilaga lengdana sum leibadagi miyoi khrana sangduna phi haidolaga Yenglubada nupa adu siraga leramani laikhidraba haksang adu masak maming sapsana khangba ngamdri masa pai masam mayai oirapna sangi kulai kusuni nupa adu sai nifudagi yangkai phawbagi manungda leiba lengni mak ingbadagi sibu oiramba yai haina miyamna thajanari nupa aduna siraga leiramliba mapa adu flyover gi yona khajinba manung adu mi kayadi sangnadaba area ni hairi mafam adu city police amade forensic science ki mobile unit ki kangbu singlaktuna kupna yengsilaga matungda asi baksang adu masak khangdoknaba amade postmortem tawnabagi damak police na laukhalaga rims ki mokta thamkre haina spauksna makhatari atopa pawmana mayai lambi tangkhai thingzilaga pianaba khulaw lawgani JC saliba thasi gi mari amasu manga gi lonaba hingda nongalamdaida mayang Imphal bengun mayai makhalaikai da leiba MD Nur Hassan Elias Imran apokpa maulubi ma ka khangnajabi leisabina ma ki lamsat sajata pamlaktabadagi ma ki telephone number block tawi haibigi damak miyashina lusingba khutpuna bengul yangbi da leiba MD khemba phusamgi yummai thaduna imung asigi miyai punama hananaba thaurang lamba adugi mayokta police ta wakalabasu sienariba miyasing phadabagi mayokta hayeng Imphal mayang Imphal lambi mayai lambi tangkhai thingduna yaningdabigi kholaw lawbigi khongje ama sangsilagani hairenasu makhatana phungdorakli entakpa pawamana authority na miyeng sangbidrabadi college ahum thasi ki taragani panagi total shutdown tawragani Mahendra Manipur University of Culture da MA tambagi matangda tha ani hena oration purakpa ngamdana lairibasi mari lainaba lenga ki authority na laitrabra sei humpu hena lairaklaba Siribal Mukunda Music College Government Dance and Music College amadi JN Manipur Dance Academy da diploma bisadat certificate pairibasingna higher study tamnaba MU asida khannabidrabanina certificate pairobagi kanadre maramaduna marilenaba authority na miyeng sangbidrabadi lagliba thasigi taragani panagi institute ahum asi total shutdown tawragani hena SSBB Music College ki General Secretary PS Mahendra nangasi Manipur Press Club ta permission unda pada phungdokre hen su pakatana phungdorakli atien ba pawamana UK digi halakiba nipan CCC da contact torokna ba khankhre UK digi haukiba January 8 da Imphal la laklaba matung hotel Marriott Aero City da quarantine tawduna lairaba matung ngarang tang taraga marida discharge tawkraba
ट्राइबेलर निपान कमल कोविड कंट्रोल रूम नत्रगना मरी लेनब डिस्ट्रिक्ट सर्विलेंस ऑफिसर DSO ना खुदक कॉन्टेक्ट तौरना खंगालकली है पाउसन मखाता फोंदोरक थैंक यू